Mamang chahi May ahumdagi chatharakliba irang asida Thiba Khangdana Leiriba meeoi kuntraga mathoi romge ashengba Langla Langjin Puthokpiyu Haina imung manung meeoi singna BJP Manipur Pradesh ke khuthangda Union Home Minister Amit Shah Da Memorandum ama Pisinkhre Thiba Khangdana Leiriba meeoi singge imung manung meeoi singna ngasi numidang nijaipa chuthengta leiba BJP Manipur Pradesh ke officer laktuna BJP Manipur Pradesh ke President Da Memorandum adu pishinba lakibani adubu mafam aduda President leiramdabadagi party asigi General Secretary K Sarat Kumar da Memorandum adu khusin naduna hayeng Manipura lakadoriba Union Home Minister da Yohan Bina Bhajaramke Memorandum adu khusin nakhibaga mari lainana social activist RK Bijalaxmi na hai Hauzik forward Thiba Khangdana Leiriba meeoi singge imung manungna pamlibase Union Home Minister Amit Shah na Thiba Khangdana Leiriba meeoi singge mari makong thidokpada mateng pangbiba adune makoi sikrabra amade hinglibra haibadugi jab chaba mari makong ama imungda khanghanbiyo karigumba lekhidaba thoklagana lekhidabagi aroiba mathau mangam pangthoknaba masagi saru machet amata oirabasu sinabiyo nakal amaromda CBI na charge set thangatlaga leiriba kesing ado kari fibam da leiribage haibadusu miyamda khanghanbiyo amaje hiram asida Union Home Minister na akan mamideng ama changbiyo haina magna makatake ngasi akoina pisan jaramiba memorandum sida yauribase akoigi mangkhriba hakchang sije leiragadi hingagadi ahingbado thidopiro leitragana akoi leikidaba thogana makoigi remains haibadi akoigi hakchang akoigi saru matek amato oiragasu makoina setlam charamba mafi machet amato oiragasu akoi imung manungi akoigi final ritual do akoigi pangthopa ngamnabagi damakta aduma thiraga makoigi pibiro whereabouts to pibiro aduga akoina ngasagi hojiki akoina CBI na natragana akoigi charge thangalaga hojibawda leigriba singsigi update pamjai aduga sigumba mayam sigi lokhat piraknaba step mayam ama lokhat piraknaba nainabinabagi damakta akoina sigi memorandum si pisan jarambani akoina thajai madudi akoigi honorable Home Minister na sungsoi soidana akoina thamjaramiba demand mayam du nainabirakani akoigi apambadugi akoina families ki awaba mayam si yengbiraga apamba singdo sungsoi soidana thunghanbirakpani haibagi asa chauna thamjari